ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒ ꯃꯥꯏ ꯁꯨꯄꯔ ꯍꯣꯠ ꯁꯣꯜꯖꯔ 28 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯁꯅꯥ ꯃꯁꯥꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯦ. ꯁꯣꯝꯗ ꯂꯣꯌꯥ ꯄꯨꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ. ꯁꯅꯥ ꯂꯣꯌꯥꯗ ꯍꯟꯖꯤꯜ ꯍꯟꯖꯤꯜꯅ ꯀꯣꯜ ꯇꯧꯖꯩ. ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯗꯨꯅ ꯂꯣꯌꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯛ ꯌꯥꯗꯦ. ꯀꯔꯤꯒꯤꯅꯣ ꯇꯥꯃꯣ, ꯅꯪꯅ ꯀꯣꯜ ꯇꯧꯕꯒꯁꯦ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯤꯁꯤꯕꯣ? ꯁꯅꯥ, ꯁꯦ ꯂꯥꯛꯑꯣꯁꯦ. ꯅꯪꯕꯨ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯅꯨ, ꯀꯩꯗꯧꯔꯒꯦ? ꯏꯆꯦ, ꯃꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯑꯕ. ꯃꯥ ꯀꯔꯤꯝꯇ ꯇꯧꯔꯝꯃꯣꯏꯕ ꯏꯆꯦ. ꯏꯆꯦ, ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ. ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤꯌꯦ ꯏꯆꯦ. ꯃꯔꯛꯇꯨꯗ ꯑꯦꯌꯔꯄꯣꯔꯠ ꯆꯠꯂꯝꯗꯥꯏꯒꯤ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ. ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯦ ꯃꯤꯁꯤꯡꯗꯣ ꯉꯥꯏꯍꯥꯛꯇꯨꯗ. ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯃꯇꯧꯗꯣ. ꯁꯅꯥꯅ ꯃꯔꯣꯜ ꯑꯃ ꯁꯣꯝꯗ ꯋꯥ ꯉꯥꯡꯅꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ. ꯁꯅꯥ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯅꯦ ꯍꯩ, ꯂꯥꯛꯑꯣ. ꯃꯌꯥꯝꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯁꯅꯥ ꯌꯥꯝ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯒ, ꯅꯣꯏꯅ ꯂꯥꯡꯉꯤꯁꯦ ꯀꯅꯥ ꯁꯤꯕꯒꯤꯅꯣ? ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯜꯂꯛꯈꯤꯅꯦ ꯍꯥꯏꯔꯒ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯥ ꯁꯨꯛꯆꯠ ꯆꯠꯂꯣꯏꯌꯦ. ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯣꯏ ꯍꯥꯏꯕꯅꯦ. ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄ ꯉꯥꯏꯈꯤꯅꯤꯌꯦ. ꯃꯥ ꯁꯤꯈꯤꯕ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ ꯑꯩꯅ. ꯃꯥ ꯁꯤꯈꯤꯕ ꯅꯠꯇꯦ, ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ. ꯔꯦꯗꯥꯁꯨ ꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯁꯅꯥ, ꯑꯝꯇ ꯐꯥꯖꯤꯟꯕ ꯇꯝꯃꯣꯁꯦ. ꯄꯣꯊꯥꯔꯣ ꯉꯥꯏꯍꯥꯛꯁꯦ. ꯅꯪꯕꯨ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇ ꯇꯥꯔꯣ, ꯀꯩꯗꯧꯔꯒꯦ? ꯂꯣꯌꯥꯗꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯅꯤ. ꯀꯨꯁꯨꯝꯁꯨ ꯑꯃꯨꯛ, ꯁꯅꯥ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯅꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯗꯨꯕꯣ? ꯏꯆꯥꯗꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯣꯏꯔꯝꯂꯦꯅꯦꯍꯦ. ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯔꯝꯃꯦ. ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯤꯕꯣ? ꯇꯥꯃꯣ ꯍꯜꯂꯛꯈꯤꯅꯤꯌꯦ ꯏꯃꯥ. ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯅꯦ. ꯑꯩꯅ ꯍꯥꯏꯕꯁꯤꯕꯨ ꯊꯥꯖꯕꯤꯌꯣ ꯏꯃꯥ. ꯑꯃꯨꯛ ꯊꯥꯖꯕꯤꯌꯣ. ꯁꯅꯥ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯌꯥꯏꯁꯅꯥ ꯑꯃ ꯀꯣꯟꯗꯨꯅ ꯇꯤꯡꯊꯥꯅ ꯑꯣꯏꯖꯔꯤ. ꯃꯃꯥꯒꯤ ꯂꯩꯁꯅꯥ, ꯕꯕꯥꯗꯣ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤꯌꯦ. ꯏꯆꯥꯒꯤ ꯕꯕꯥꯗꯣ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤꯌꯦ. ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ. ꯏꯆꯥꯕꯨ ꯃꯥꯅ ꯇꯥꯛꯑꯝꯗꯅ, ꯃꯄꯥ ꯌꯥꯎꯗꯅ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯊꯝꯂꯝꯕ ꯈꯛ ꯌꯥꯔꯣꯏꯌꯦ. ꯃꯃꯥꯒꯤ ꯍꯩꯁꯅꯥ. ꯁꯅꯥ, ꯅꯪ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯣꯁꯤ. ꯌꯥꯝ ꯋꯥꯃꯟꯈꯤꯕ ꯇꯥꯔꯦ ꯅꯁꯥꯗꯣ. ꯑꯃꯨꯛꯇ ꯄꯣꯊꯥꯁꯤꯀꯣ, ꯂꯥꯛꯑꯣ. ꯃꯌꯥꯝꯗꯨꯅꯗꯤ ꯁꯅꯥꯗꯣ ꯂꯣꯌꯥꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯔꯕꯒꯨꯝ ꯈꯟꯖꯈꯤ. ꯁꯅꯥ ꯃꯁꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯌꯥꯒꯤ ꯊꯧꯗꯣꯛꯇꯣ ꯊꯥꯖꯕ ꯉꯝꯖꯗ꯭ꯔꯤ. ꯑꯃꯨꯛꯁꯨ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ. ꯍꯦꯂꯣ, ꯂꯣꯌꯥꯒꯤ ꯍꯛꯆꯥꯡꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯀꯅꯤꯅ ꯇꯧꯔꯝꯕꯗꯣ ꯃꯤꯁꯇꯔ ꯂꯣꯌꯥ ꯑꯣꯏꯔꯝꯗ꯭ꯔꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯌꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯊꯤꯕ ꯉꯝꯗ꯭ꯔꯤ. ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯩꯕꯗ ꯄꯥꯎ ꯄꯤꯖꯔꯛꯂꯒꯦ. ꯂꯩꯀꯣꯏ ꯁꯅꯥꯅ, ꯕꯕꯥ, ꯂꯣꯌꯥꯒꯤ ꯄꯥꯎꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥ ꯃꯐꯝ ꯈꯪꯗ꯭ꯔꯤ ꯍꯥꯏꯌꯦ ꯕꯕꯥ. ꯃꯥꯒꯤ ꯍꯛꯆꯥꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏ. ꯏꯆꯥꯒꯤ ꯍꯛꯆꯥꯡ ꯐꯥꯎꯕ ꯃꯐꯝ ꯈꯪꯗ꯭ꯔꯕꯀꯣ? ꯕꯕꯥ, ꯃꯈꯥ ꯇꯥꯕ ꯄꯥꯎ ꯉꯥꯏꯃꯤꯟꯅꯈꯤꯁꯦ. ꯃꯌꯥꯝ ꯑꯦꯌꯔꯄꯣꯔꯠ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯤꯕꯁꯦ ꯑꯃꯨꯛꯇ ꯈꯥꯝꯈꯤꯁꯦ. ꯍꯣꯏ, ꯑꯃꯨꯛꯇ ꯈꯥꯝꯍꯧꯔꯨꯔꯣ, ꯆꯠꯂꯣ. ꯂꯩꯀꯣꯏ ꯁꯅꯥꯅ ꯃꯌꯥꯝꯕꯨ ꯆꯠꯈꯤꯗꯅꯕꯗꯒꯤ ꯈꯥꯝꯗꯨꯅ ꯊꯝꯂꯤ. ꯑꯃꯁꯨ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯇꯧ ꯎꯕꯗ ꯄꯪꯀꯞꯇ ꯀꯞꯅꯔꯤ. ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ. ꯃꯤꯅ ꯄꯨꯝꯊꯟ ꯊꯟꯈ꯭ꯔꯦ, ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯄꯨꯂꯞ. ꯁꯅꯥꯗꯣ ꯂꯣꯌꯥꯕꯨ ꯀꯧꯗꯨꯅ ꯇꯤꯡꯊꯥꯅ ꯑꯣꯏꯗꯨꯅ ꯀꯞꯂꯤ. ꯀꯥꯏꯔꯕ ꯊꯃꯣꯏꯗꯣ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ, ꯌꯥꯝꯅ ꯋꯥꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯑꯃ ꯌꯥꯝ ꯀꯟꯅ ꯊꯧꯖꯤꯜꯂꯛꯈꯤ. ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯌꯦꯡꯉꯤ. ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ, ꯁꯅꯥ ꯏꯄꯥ ꯄꯥꯈꯠꯅ, ꯇꯥꯃꯣ. ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯣꯌꯥꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ. ꯇꯥꯃꯣ. ꯁꯅꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯃꯈꯣꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯩ. ꯁꯅꯥ, ꯍꯧꯒꯠꯂꯣ. ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯑꯩ ꯂꯥꯛꯑꯁꯤꯗꯤ. ꯕꯕꯥ, ꯏꯃꯥ, ꯅꯆꯥ ꯀꯔꯤꯁꯨ ꯇꯧꯗꯦ.
ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯞꯂꯦ ꯏꯃꯥ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯀꯔꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯄꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯕꯁꯤ ꯏꯄꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯍꯔꯥꯎꯔꯤꯅꯦ 이마기 로야 이마기 망파드라바 피지기 마니 이마나 낭bun가 아이리네 이마기 로야 तामो करिगिनो कॉल चट्रिसे हा यूनिट तगी तामो लेटे हाइनो कॉल तौरमी अदुगा मतौ करमना से आई वारीदो कोना तपना लीरगे आई इमुंगदा हनामदा चंखिगे लावो तामो अदुगा नखोय मयामना आइना इमा लेबाकी दमक थवाय असे मांगी बतारबसो हराव हरावना नखोय नेमो बिदाय पिगदवने करिगिनो नखोय मयामना कपिसेबो आइनि ngase hingduna laklibase लाइबक्ति फै अदुबो इमा लेबाकी दमक चलंबा ओइरदि हेना आई हरावरमगदवने तमो लेकोय सनाना हेडक्वार्टर्स पाउ पीख्रे लोया सुंगाइहाक मपा ममा मयाम्बा मतै मामदी महांकी लोइनाबिगा पुनंग हाक फामिनदुना महांगना करमना नाथोरक्लेबा हाइबदो वरी लिरखि समदौबनेमा नहाक अखोइने स्टेशन अमदगी थोरकपदा गाड़ी खामके लाइबक फबदगी सनागी कोलाक्तुना आई गाइगी ड्राइवर गदी मपाना थोके हाइदुना ngahak थोरकपदा आईगी गाड़ी बम लंगसिनकिबने अदुदगी आइसो याम कन्ना थौदो दुबो लाक्सिनबा हाइदुना चेंथोरके कोचोंनगी इकुट असिमकना यeknaba मखोय मपल कापतुना हातके अदुबो उपाय लेरक्त्रबा खोगी खुटपो अयाम लोइसिलकी अदुगा मथकलोमदगी अटैक तौरके होनारकपदगी आई अमदी आईगी खोंबोदुगा खुदक्ता मफम अदुदगी थोरक्तुना अहांगबा गाड़ी अमदा तोंगदुना लाकी हेक योबगा लेरंबा फ्लाइट अमदा तोंगदुना लाकीबने अदुगा ngasi नोगी मांगदा आइने लेबलिबसिनी तामो आइना तामो बुलेट्रे हाइरकपा मिकपतुदा आइगी थमोइसिना सुन्या यागिदिए तामो सनागी थाजबना ngasiदि इचारुपा हिंग हलक्त्रबने चाफम थकम खंगना लेरंबा मखोइगी इमुंगदो चाक इसिंग चामा लोइरगा nganta पोथानरे सना नंगो yang warubrane तामो आई थाजबा सुगम खिदिए आई तामोगी पाउ ताबा मिकुपतुदा हिंगनिंगबा मचेट अमत फावबा फावरुद्रे तामो अमुक हना इचागा अखोय अनिंगबो थादोक्तुना चटख्रनुको आइमा कपिरो नंगबा हौजिक्ति आइना नांगता लाक्लसिदि से कपैदेको अंगावबिसिदि नमांगदा आइना लेपसिदि कपकनुको तामो नंग चटख्रनुको आई नंगा काइनाबा ngमोयबा को तामो असुक नुंगसिबा नंगबो मांगबदि आई हिंगुबगी करि कानहरुगदे हे अदुमाय हाइनो हाइरगा सेलावसे आइन हिंगिबसे नखोइगिदमक्तनिने आई चतबदि यारोय अदुबो सिदगिदि चिक्सलग लोइरेदना तामो हाउने सना आई ngahakto thawdok thokphamduda ai wakalse jajat kayam khalureda ahanbada pikliba ichase ainu uraki mittamabu uba phangdana ai chatladra khalubada ai aduki matik waki aduga nangna oihagodoba phibamdo ai itmangsida uki nangna lukra oheuradi miyamgi minok moisha amaromda nangdi inkalaglibini mayamse khalubada ai lepham japam amata khangtene sana baba amadi imana karamna lehauba tamo amadi iteimagidamag ai yam waki sana haudik khoiga puna thingnaredana waningai leitre aigi nuksibana aigi mitmangda leplabada aina karigi mok warode punsigi thadoktuna chatke haina khanbiranu ko chatlaroye amuk hana aigi sanaga thadoktuna tamo aiso nanakta dum inarani mathang chatpadadi hoine ina handoine aise aigi nungsi thoibise udana mangamnida सनाना लोयागी मचिंदो फट मेली अहाई हाइदी अदुमाइन हाइन सिदगिदिने इचा धरा संतोक्तना चही चाम हेन पुनसिरदौनिको अदुदि नंग अंगांग कया आइगिदमक पोंगहमगनि खलो अहम खक्ता
ꯂꯣꯏꯔꯦꯍꯦ ꯑꯦ ꯑꯗꯨꯗꯤ ꯃꯉꯥ ꯉꯝꯅꯤ ꯃꯉꯥ ꯈꯛꯇ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯗꯨꯗꯤ ꯀꯌꯥ ꯄꯣꯛꯑꯣ ꯍꯥꯏꯅꯣ ꯑꯩꯗꯤ ꯗꯣꯖꯟ ꯑꯃ ꯍꯦꯛꯇ ꯐꯥꯏꯊꯔꯣꯁꯤꯅꯤ ꯑꯁ ꯇꯨꯀꯠꯆꯩꯍꯦ ꯂꯥꯏꯃ ꯋꯥꯊꯤꯁꯦ ꯉꯝꯃꯔꯣꯏꯀꯣ ꯑꯗꯨꯗꯤ ꯅꯪꯅ ꯍꯦꯛ ꯄꯣꯛꯑꯣ ꯍꯧꯖꯤꯛꯇ ꯀꯌꯥ ꯄꯣꯛꯑꯣ ꯍꯥꯏꯅꯣꯅ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯉꯝꯃꯔꯣꯏꯅꯦ ꯁꯦꯁꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯌꯥꯏꯁꯅꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯃ ꯃꯅꯥꯎꯄꯤ ꯑꯃꯒ ꯄꯣꯛꯀꯗꯧꯕꯅꯤ ꯑꯗꯨꯒ ꯇꯣꯛꯑꯁꯤꯀꯣ ꯉꯥꯡꯉꯦ ꯅꯪꯁꯦ ꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯄꯣꯊꯥꯔꯁꯤ ꯃꯪꯈꯤꯕ ꯂꯟ ꯑꯃ ꯐꯪꯒꯅꯤ ꯈꯜꯂꯨꯕꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯤ ꯄꯨꯝꯅꯃꯛ ꯁꯅꯥ ꯑꯃꯗꯤ ꯂꯣꯌꯥꯁꯨ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯄꯣꯊꯥꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯂꯣꯌꯥ ꯍꯜꯂꯛꯄꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯣꯏꯅ ꯉꯥ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯡꯃꯤꯟꯅꯔꯤ ꯀꯀꯥ ꯑꯥꯔꯃꯤ ꯑꯣꯏꯕꯁꯦ ꯋꯥꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯗꯤ ꯋꯥꯗꯦꯗ ꯅꯪꯁꯨ ꯑꯥꯔꯃꯤ ꯑꯣꯏꯅꯤꯡꯕ꯭ꯔꯅꯦ ꯑꯩꯁꯨ ꯀꯀꯥꯒꯨꯝꯅ ꯃꯁꯥ ꯐꯕ ꯑꯥꯔꯃꯤ ꯑꯣꯏꯅꯤꯡꯉꯦ ꯑꯣꯏꯍꯜꯂꯒ ꯂꯣꯏꯔꯦꯗꯅ ꯌꯦ ꯑꯗꯣ ꯀꯀꯥ ꯏꯆꯟꯗꯤ ꯏꯆꯟꯗꯣ ꯗꯣꯝꯆꯥꯅ ꯁꯦꯂꯣꯔꯦꯛꯁ ꯄꯤꯖꯅꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯈꯤꯕꯅꯤ ꯑꯣ ꯑꯁ ꯑꯩꯁꯨ ꯑꯩꯈꯣꯏ ꯃꯥꯒ ꯕꯕꯥꯒꯗꯅꯦ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯅꯅꯥꯎꯔꯥ ꯏꯆꯜ ꯑꯃ ꯄꯣꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯌꯥꯗ꯭ꯔꯤꯕ ꯃꯣꯏꯅ ꯊꯣꯏꯕꯒꯤ ꯋꯥꯇꯥꯗꯨꯗ ꯂꯣꯌꯥꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯈ꯭ꯔꯦ ꯃꯊꯧ ꯆꯤꯟꯗꯧꯔꯤ ꯑꯣꯏꯔꯝꯅꯤ ꯆꯤꯟꯅꯕꯅꯤ ꯀꯩꯁꯨ ꯔꯙꯥꯗꯣ ꯏꯀꯥꯏꯔꯞ ꯇꯧꯔꯕꯅꯤ ꯊꯣꯏꯕ ꯌꯥꯔꯦꯀꯣ ꯁꯤꯗ ꯂꯥꯛꯑꯣ ꯌꯥꯔꯦ ꯌꯥꯗꯦ ꯀꯩꯁꯨ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯃꯁꯤ ꯉꯥꯡꯁꯦ ꯉꯥꯡꯅꯤ ꯉꯥꯡꯕ ꯑꯝꯇ ꯍꯦꯛ ꯈꯪꯕ ꯖꯥꯠꯅꯠꯇꯦꯀꯣ ꯁꯥꯎꯅꯨꯀꯣ ꯂꯣꯌꯥ ꯁꯥꯎꯗꯦꯗ ꯇꯥꯃꯣ ꯄꯛꯆꯥꯎꯅ ꯏꯁꯨꯁꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯈꯣꯏꯁꯨ ꯑꯃ ꯄꯣꯛꯄꯗꯤ ꯌꯥꯔꯦꯍꯦ ꯇꯣꯝꯊꯤꯟ ꯁꯥꯊꯤꯅ ꯏꯀꯥꯏꯈ꯭ꯔꯦ ꯑꯁ ꯕꯕꯥꯁꯤꯁꯨ ꯏꯀꯥꯏꯒꯅꯨꯅꯦꯍꯦ ꯏꯀꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯀꯣ ꯇꯣꯝꯊꯤꯟ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈ꯭ꯔꯦ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯊꯥꯡꯗꯣꯔꯛꯄꯅꯤ ꯔꯙꯥꯗꯣ ꯃꯁꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯁꯅꯥ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦꯍꯦ ꯁꯅꯥ ꯄꯥꯈꯠꯄꯣꯏ ꯀꯔꯤ ꯑꯣꯏ ꯏꯇꯩ ꯏꯃꯥ ꯏꯆꯦ ꯔꯙꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯏꯃꯥ ꯃꯌꯥꯝ ꯄꯥꯈꯠꯅ ꯍꯣꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯤ ꯂꯣꯌꯥ ꯈꯨꯗꯛꯇ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟꯅ ꯄꯨꯔꯦ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯅꯤꯛꯄꯅꯁꯨ ꯂꯣꯏꯔꯦ ꯇꯣꯝꯊꯤꯟ ꯃꯥꯗꯤ ꯔꯥꯅꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗꯨ ꯎꯈꯤꯕꯗꯒꯤ ꯃꯥꯗꯤ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯞꯄꯨ ꯀꯞꯂꯤ ꯁꯣꯝꯗꯅ ꯅꯠꯇꯦ ꯁꯅꯥ ꯅꯆꯦꯗꯨꯕꯨ ꯀꯔꯤ ꯇꯧꯔꯨꯔꯖꯥꯠꯅꯣ ꯈꯪꯗꯦ ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯆꯥꯛꯈꯨꯝꯅ ꯃꯁꯥꯗꯣ ꯍꯩꯅꯤꯡꯗꯦ ꯀꯣꯛ ꯉꯥꯎꯋꯦꯅ ꯑꯗꯨꯝ ꯍꯥꯏꯔꯝꯕꯅꯦ ꯕꯤꯄꯤꯒ ꯋꯥꯡꯉꯤ ꯖꯥꯠꯂꯅꯦ ꯈꯪꯗꯦꯗ ꯏꯃꯥ ꯑꯩꯅꯗꯤ ꯄꯣꯊꯥꯔꯨꯔꯣꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯕꯅꯤ ꯌꯥꯗꯕꯅꯦꯕ ꯃꯗꯨꯒꯤ ꯔꯙꯥꯗꯣ ꯍꯩꯗꯦꯅꯦꯍꯦ ꯅꯆꯦꯅꯤꯅꯦꯍꯦ ꯅꯪꯕꯣ ꯁꯤ ꯐꯔꯦꯁꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯆꯥꯛꯁꯤꯡꯁꯦ ꯀꯨꯞꯁꯜꯂꯨꯔꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯍꯦꯛ ꯊꯧꯖꯤꯜꯂꯛꯏ ꯍꯥꯏ ꯑꯣꯟꯊꯣꯛ ꯊꯨꯅ ꯍꯜꯂꯛꯈ꯭ꯔꯦꯗꯅ ꯍꯣꯏꯅꯦ ꯁꯅꯥ ꯄ꯭ꯔꯞ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯀꯨꯁꯨꯝ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯣꯝꯊꯤꯟꯁꯨ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯅ ꯃꯥꯏꯊꯣꯡꯗꯨꯗ ꯊꯜꯂꯤ ꯑꯗꯨꯒ ꯂꯣꯌꯥꯁꯨ ꯅꯣꯛꯐꯦꯠ ꯑꯅꯥꯕ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯣꯏꯅ ꯍꯜꯂꯛꯏꯁꯤꯕꯨ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯍꯣꯏ ꯆꯪꯉꯣ ꯌꯥꯔꯦ ꯌꯥꯗꯦ ꯀꯩꯁꯨ ꯅꯥꯕꯗꯕꯨ ꯍꯔꯥꯎꯅꯕ ꯃꯔꯝ ꯀꯔꯤ ꯂꯩꯒꯦ ꯃꯔꯝ ꯑꯃ ꯂꯩꯌꯦꯕ ꯅꯪ ꯌꯥꯝ ꯍꯪꯒꯅꯨ ꯆꯪꯉꯣ ꯆꯠꯂꯣ ꯑꯁ ꯈꯪꯖꯗ꯭ꯔꯦꯗ ꯃꯤ ꯀꯣꯛ ꯌꯥꯝ ꯉꯥꯎꯏ ꯍꯥꯏꯔꯒ ꯃꯣꯏꯅ ꯍꯔꯥꯎꯔꯤꯁꯦ ꯏꯃꯥ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥꯕ ꯍꯣ ꯁꯅꯥ ꯏꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯤ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣꯀꯣ ꯏꯃꯧꯗꯣ ꯐꯖꯅ ꯄꯣꯊꯥꯍꯟꯁꯤꯀꯣ ꯍꯩ ꯇꯣꯝꯊꯤꯟ ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩꯅꯦ ꯑꯗꯨꯅꯅꯦ ꯏꯃꯧꯁꯦ ꯊꯕꯛ ꯇꯧꯍꯟꯕꯒ ꯌꯥꯔꯔꯣꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯀꯥꯁꯤꯗ ꯅꯣꯏ ꯍꯣꯡꯖꯤꯟꯅꯕ ꯑꯃꯨꯛ ꯇꯧ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒꯅꯦ ꯑꯃꯨꯛꯇ ꯍꯣꯠꯅꯈꯤꯁꯤꯀꯣ ꯁꯅꯥ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯤ ꯑꯣ ꯈꯪꯉꯦ ꯑꯁ ꯌꯥꯝ ꯐꯔꯦꯗ ꯄꯨꯕꯥ ꯄꯨꯕꯥ ꯅꯁꯨ ꯑꯅꯧꯕ ꯑꯃ ꯂꯥꯛꯇꯣꯔꯦ ꯂꯥꯛꯑꯣ ꯊꯣꯔꯛꯑꯣ ꯍꯔꯥꯎꯁꯦ ꯍꯥꯏꯕ ꯁꯅꯥ ꯅꯪꯒꯤ ꯀꯥꯔꯟꯁꯦ ꯍꯦꯛꯇ ꯐꯨꯔꯛꯄꯁꯤꯗꯅꯤꯀꯣ ꯀꯔꯤ ꯀꯥꯏꯔꯒꯦꯅꯦ ꯁꯤꯕꯣ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯏꯆꯥ ꯗꯣꯖꯟ ꯑꯃ ꯄꯣꯛ ꯍꯥꯏꯗꯨꯗꯤ ꯃꯤ ꯑꯃꯈꯛ ꯄꯣꯛꯇꯧꯕꯁꯤꯗ ꯍꯔꯥꯎꯕꯁꯦ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅꯒ ꯑꯩ ꯂꯣꯏꯔꯦꯗꯅ ꯑꯩꯗ ꯆꯪꯍꯧꯔꯒꯦꯍꯦ ꯌꯥꯔꯣꯏꯍꯦ ꯏꯕꯥꯅꯤꯁꯨ ꯌꯥꯝ ꯀꯨꯏꯗꯕꯤꯗ ꯏꯆꯥꯒꯤ ꯃꯅꯥꯎ ꯑꯃ ꯐꯪꯍꯜꯂꯗꯕꯅꯤꯀꯣ ꯃꯌꯥꯝꯗꯣ ꯋꯥ ꯍꯦꯛꯇ ꯅꯣꯛꯄꯗ ꯄꯨꯛ ꯄꯥꯏꯅꯔꯤ
ngang ni ngangoy khangdaba sanagi waduda ho super hot amukta hot oyudana ko aina haisini hoi masi ko mi mamangsida loya so tekta kaidana halakre rada amadi tumthin so macha amuk hanna ukidori super hot sibaga yaba nate ko super hot ni na mayamgi super hot oijaraba so sanagi na loyani nungai ai phana panba punsi haibadu makoigi imungda oikre Radha Tomtin ga hospital da halakpadagi singju janingena hotel jangnaduna singju bora chabagi ngainari ngaiduda langam amadi thaurani Radha so phatik phaujilai Radha na draw mani langam yam change tawramena hoi udaba yamna kuire nangsu udaba yamna kuikre Radha nangna na khangnaba mira hoi mani da Radha nangi husband la Hello ai langam Hello ai na Tomtin ai khoi Radha ga karamna Radha mai thakpido prap changsilak daga Ichi Radha yam change tawrame haiba tha kaya surage Karino masigi mai thakpisina ngangi sibo tumin layu nangna khangoi ko ai bo tumin layu haikre ne ko masi adam ai khoi Radha ga mana bro Radha su mamai thakpra number 1 hairudana gana deko loire ne thaurani Radha mai thak pitare ne thaurani Radha gi langam re nai haibudu oikre aduga somda so Tomthin gi Radha oikre chahi 3 ki matungda ne papa ija thoibya pupuga kadai koiraba yamna koirure ngo Papa, aidi pupu hoiga sumle haurageba. Mama ga papa ga Punjab da dum chatkro. Icha yaudadi mama ibani di Canada pothadoiba. Aduna aina nahana nanaw male helesi haidro. Yengune masi ngangse. Ado papa hayeng se aigi birthday gi kari thongbidoina. Icha na janingba ahawba ma papa na thongbidoini. Sana matam amagi maithak pichigong legi sana do natre hauziti yamna mature oiraba nupi macha ama oiri mapa mama mapuroiba amadi manemgi cha puthokduna thorai mama na cha pure ye thaibya yam langganu ko cha sa base mo haijeni mama hayeng se ai gi birthday ne ba tamo khoi ichan khoi hairuge ko hoine hairu jone Nathan chakinu ko horen mama ga chasi talli kaisu hai bobo ka chatlaga loiridana tanjanu da thoiba machan bu kawla thoiba su chawri class 8 tamle apha phata gyan loksinba hairaba matamni ichal tamo ai khoi tamo la mama tamo gi champiyo pi doini ni sana mana hanu lak mana loiri haiba Mabung lagbasida harau jaduna tawrini Thaiba lao chachana cha hairi se thaura Thaiba lao chachana cha hairi se thau lao Hoi kaka Ani no cha thakpa loi baga nang da khai birthday gi hairuni haiduna jatkre Sana sum phamna cha du thakpa da haina da bugum kari gum tawri Karino cha du thakpa da adugam sugala thai duba Khangde karim ta chaning ba phangdi sa se Hey, kaidauragen hey sana hakjang hamjobo doctor da yang thudana yani dema yam kana nungai da basunate hoine hai so hai bani isu malai na bahot na roko sana mamai do chini de ke nangang sinkre wa matangang de ka da tum changkre loya dinok mi haidi sana do karioi mature orakpaduda mama koina khanli ba wakal do loya gi mitadi hana gi sana do tumaina adumak ori bendi na bana malolaga samga pullaga school kam ke saktam do adumak oduna leiri loya sana se masangam re hairi se doctor chachira na muta hanguto dana oh baba hanguge Sana sumiyap tunalay loya janglakpaduda masa hogalaga ngayang pami Kariyo na nungay dino sana Kokse irum lumbagom ngawbagom sumtawaraga layri
ꯄꯨꯛꯁꯤꯁꯨ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦ ꯆꯥꯛꯁꯨ ꯐꯖꯅ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯏꯇꯩꯃꯗ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯄꯗ ꯆꯥꯕ ꯇꯨꯝꯅꯕ ꯍꯤꯗꯥꯛꯇꯣ ꯑꯃ ꯂꯩꯔꯛꯑꯣꯅ ꯍꯥꯏꯈꯣ ꯍꯣꯏ ꯍꯥꯏꯈꯤꯒꯦ ꯊꯥꯗꯣꯏꯗ ꯀꯣꯜꯗꯣ ꯇꯧꯔꯤ ꯍꯜꯂꯣ ꯏꯆꯦ ꯁꯅꯥ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯍꯜꯂꯛꯇꯣꯔꯕꯣ ꯍꯜꯂꯛꯑꯅꯤ ꯀ꯭ꯂꯥꯁꯇꯤ ꯂꯣꯏꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯅꯪꯕꯣ ꯑꯩ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯑꯣ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣꯅꯦ ꯀꯣꯛꯁꯦ ꯌꯥꯝ ꯂꯨꯝꯃꯦ ꯑꯗꯨꯒ ꯄꯨꯛꯁꯤꯁꯨ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒ ꯑꯣꯅꯤꯡꯒꯨꯝ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯦ ꯍꯩꯁ ꯅꯪꯒꯤꯁꯦ ꯑꯩ ꯀꯩꯅꯣꯝꯃ ꯆꯤꯡꯅꯩꯗ ꯀꯩꯅꯣ ꯍꯥꯏꯁꯦ ꯏꯆꯦ ꯋꯥ ꯍꯪꯒꯦ ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯅꯪꯒꯤ ꯑꯃꯗ ꯃꯇꯝ ꯍꯦꯟꯈ꯭ꯔꯕ ꯀꯩꯅꯣ ꯑꯃꯗꯣ ꯍꯥꯏꯁꯦ ꯏꯆꯦ ꯍꯩ ꯑꯃꯗꯣ ꯍꯥꯏꯗꯤ ꯑꯃꯗꯣ ꯍꯣꯏ ꯏꯆꯦ ꯌꯥꯔꯦ ꯑꯩ ꯂꯩꯔꯛꯑꯒꯦꯀꯣ ꯊꯝꯃꯣ ꯀꯣꯜꯗꯣ ꯐꯠ ꯀꯛꯊꯠꯈꯤ ꯁꯅꯥꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯐꯝꯗꯨꯅ ꯌꯨꯡꯂꯒ ꯂꯩꯍꯧꯔꯦ ꯒ꯭ꯌꯥꯟ ꯈꯔ ꯆꯃꯝꯅꯔꯞ ꯇꯧꯔꯒ ꯂꯣꯌꯥꯅ ꯃꯔꯣꯜ ꯑꯃ ꯊꯤꯕꯣꯡꯁꯨ ꯆꯥꯁꯤꯟꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯍꯦꯛꯇ ꯑꯎꯕꯗꯣ ꯆꯥꯗꯣꯏꯒꯤ ꯍꯣꯠꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯑꯁ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯕꯅꯦ ꯑꯩ ꯀꯞꯄꯛꯀꯅꯤꯀꯣ ꯀꯞꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯆꯠꯍꯧꯔꯒꯦꯀꯣ ꯉꯥꯏꯍꯥꯛ ꯐꯖꯅ ꯄꯣꯊꯥꯔꯣ ꯊꯥꯗꯣꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯃꯐꯤꯒ ꯍꯣꯡꯗꯣꯛꯇꯈꯩ ꯁꯅꯥꯒꯤ ꯀꯥꯗ ꯍꯥꯟꯅ ꯆꯪꯂꯛꯂꯒ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯇꯨ ꯄꯤꯗꯨꯅ ꯇꯥꯛꯄꯤꯔꯒ ꯇꯦꯁ ꯇꯧꯍꯜꯂꯤ ꯏꯆꯦ ꯂꯥꯏꯅ ꯆꯤꯡꯏ ꯑꯣꯟꯊꯣꯛꯅ ꯐꯔꯦꯗ ꯏꯆꯥ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯛꯆꯥꯡ ꯐꯕ ꯑꯃꯅꯦ ꯄꯤꯅꯕꯤꯔꯗꯤ ꯐꯒꯗꯧꯕꯅꯤ ꯀꯩꯅꯣ ꯏꯆꯦ ꯑꯩ ꯂꯨꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨꯔꯣ ꯅꯪꯁꯦ ꯃꯃꯥ ꯑꯣꯏꯗꯧꯔꯦ ꯑꯩꯕꯣ ꯑꯁꯦꯡꯕꯩꯔꯣ ꯏꯆꯦ ꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯥꯗꯣꯏꯁꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯣꯌꯥ ꯃꯇꯩꯃꯒ ꯊꯦꯡꯅꯕꯗ ꯂꯣꯌꯥ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯀꯔꯤꯒꯤꯅꯣ ꯏꯇꯩꯃ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯣ ꯑꯗꯨꯒ ꯈꯪꯒꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯂꯣꯌꯥ ꯏꯉꯛꯉꯛꯏ ꯁꯅꯥꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯎꯕꯗ ꯏꯀꯥꯏꯖꯔꯤꯅꯦꯅ ꯇꯧꯔꯝꯃꯤ ꯂꯣꯌꯥ ꯋꯥꯈꯜ ꯑꯃꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯣꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨꯔꯣ ꯀꯩꯗꯧꯔꯒꯦꯕ ꯑꯁ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯑꯣ ꯅꯪꯒꯤꯁꯦ ꯑꯩ ꯋꯥꯈꯜ ꯑꯃ ꯑꯩꯅ ꯈꯜꯂꯤꯁꯦ ꯆꯨꯝꯃꯦꯀꯣ ꯆꯨꯝꯃꯦꯀꯣ ꯁꯅꯥ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯅꯦꯕ ꯍꯔꯥꯎꯈ꯭ꯔꯦꯗ ꯑꯁ ꯑꯩꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯃꯄꯥ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯈ꯭ꯔꯦꯗ ꯀꯀꯥ ꯇꯥꯃꯣ ꯍꯥꯎꯅꯦ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦꯗ ꯅꯪꯒꯤ ꯀꯀꯥ ꯇꯥꯃꯣꯁꯦ ꯁꯅꯥ ꯅꯨꯡꯁꯤꯗ꯭ꯔ ꯃꯇꯝꯗꯣ ꯑꯩꯅ ꯅꯪꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯆꯣꯞꯄꯁꯨ ꯀꯌꯥ ꯃꯅꯛꯈꯤꯕꯅꯤ ꯑꯩꯁꯨ ꯀꯀꯥ ꯇꯥꯃꯣ ꯌꯦꯡꯕꯗ ꯈꯣꯡ ꯇꯦꯛꯈ꯭ꯔꯤꯗꯨꯗꯤ ꯕꯕꯥꯅ ꯐꯥꯎꯕ ꯆꯩꯕꯤꯗꯅ ꯑꯩꯕꯨ ꯐꯨꯍꯟꯗꯅ ꯀꯞꯍꯟꯈꯤꯕ ꯅꯠꯇ꯭ꯔꯅꯦ ꯍꯦ ꯑꯗꯨꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯃꯤꯒꯤ ꯑꯣꯏꯒꯅꯤ ꯄꯥꯈꯠꯇꯅ ꯇꯧꯔꯤꯅꯤꯅꯦ ꯅꯪꯕꯣ ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯗ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯅꯔꯦ ꯑꯩꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕ ꯀꯔꯤꯕꯨꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯨꯛꯅꯨꯡꯗꯒ ꯄꯨꯕꯗꯣ ꯌꯦꯡꯅꯤꯡꯉꯤꯕꯁꯨ ꯋꯥꯊꯤꯁꯦ ꯇꯧꯔꯛꯑꯗꯧꯅꯤ ꯋꯥꯊꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯁꯅꯥ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ ꯑꯩꯗꯤ ꯉꯁꯤꯗꯤ ꯑꯩꯕꯨ ꯅꯪꯅ ꯍꯔꯥꯎꯕꯅ ꯊꯟꯍꯟꯕꯤꯔꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯁꯪꯁꯥꯔꯁꯤꯗꯒꯤ ꯊꯥꯞꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯤꯅ ꯁꯛꯅ ꯁꯣꯟꯅꯕ ꯑꯣꯏꯍꯧꯔꯁꯅꯨ ꯃꯄꯥꯒ ꯃꯃꯥꯒ ꯀꯟꯅ ꯏꯔꯥꯡ ꯇꯧꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯌꯥꯏꯁꯅꯥꯅ ꯄꯄꯥ ꯃꯃꯥ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯁꯤꯗ ꯄꯄꯥꯒꯤ ꯊꯣꯏ ꯄꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ ꯀꯔꯤꯅꯣ ꯄꯄꯥ ꯏꯆꯥꯅ ꯅꯅꯥꯎ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯃꯃꯥꯅꯅꯦ ꯏꯆꯥꯒꯤ ꯅꯅꯥꯎ ꯑꯃ ꯄꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯦ ꯌꯥꯏꯁꯅ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯂꯦꯞꯈꯠꯇꯨꯅ ꯏꯍꯥ ꯑꯩꯒꯤ ꯅꯅꯥꯎ ꯐꯪꯗꯣꯔꯦ ꯌꯥ ꯂꯣꯌꯥ ꯑꯃꯗꯤ ꯁꯅꯥ ꯆꯞ ꯃꯥꯟꯅꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯆꯤꯟꯗꯨꯗ ꯊꯝꯂꯗꯨꯅ ꯂꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯅꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯄꯥꯟꯈ꯭ꯔꯦ
ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏ ꯁꯨꯄꯔ ꯍꯣꯠ ꯁꯣꯜꯖꯔ ꯀꯧꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫